Indiana Presidency oiduna G20 Summit chaliba sahi asida pangtokadori hairiba summit asiga mari lenana India ki Presidency of G20 and its significance haibasida khana nainanaba ekhoi ngasi studio da Ramakanta Sharma, Head of Department Political Science, Standard College, Lengchenduna Libire, Ahan Makta da Ramakanta Sharma bu Taramna Okseri. Tagasari. G20 Summit se koi yamna sang na chathar laba koi lebak mayam amagi apunba forum singna khana naina bagi mifam pangthoktana koi gi tongan dongan ba agenda mayam ama naina ba forum amani haiba G20 haibasi koi karino kamdong simgi haibana sibagi matangda aduga kana yauri karum karam lebak sidida saru yagadori karum karam organization yagadori haibana sibagi matangda Ramakanta Sharma na khaladang thambi oi ahan mukta da koi G20 haibasi karino haibasi matangda sarapamta ai haijage G20 haibasi saukhat laba lebak sing haibadi develop tawkraba countries sing aduga loina na saukhat laba lebak developing countries sing haibadi country developed country amasung developing countries sing sigi lebak taramapal yaure amasung European Union haiba lebak trampal ne European Union si punsilaga semba forum amne hajariba haiba lebak sakhot lebak sing aduki manungda akoi kana yauri karam lebak yauri haibna sing ba adudi akoi yam toina miyam so dum haina ba permanent representative of United Nations haitare United Nations के Security Council की permanent member होने ले रहा लेबाग सिंह दुधी कोई के USA ले रहे then China then Russia France अमचुं Great Britain चुयाव रहे हैं जरिए मसी की जुम्मत तक ता कोई के साउखल लबा लेबाग सिंह दुकी मानुंग दे यूरोप कोई जापान से दुम याव रहे अदुना हाई बा साउखल लबा अमचुं साउखल लबा लेबाग सिंह ऐसे की अपन बा mixture of developed and developing countries hai mai haibda sing sigi apunba forum amne hajariba hujiki apunba forum amani takpire chakhal aba musung chakhatri lebak sing haina su takpire sidida tongan ba khoi gi lebak mayam ama khoi gi G20 sidida khoi lebak trampan ga European Union ga yawisu khoi haibam leire aduga sinata ba tongan ba lebak khara member na ta ba lebak khara su dum yawgadori adigi international organization khara sudum yawgadori si dongta akoi invitation ke pidana thorang tawre ago G20 gi member oina leriba lebak singdu kana no kari no haibu sorakpa akoi lebak amami loina mak natraga su sorakpa khara dang thambi ba yawra hoi G20 de yawre ba lebak sing adu petang samlap na panjage Argentina lere Australia Brazil Canada China France Germany adegi Indonesia, India, Italy, Japan, adegi Republic of Korea, Mexico, Russia, Saudi Arabia, adegi South Africa, Turkey, United Kingdom, amasung United States. Loina na European Union yawde. Haiba G20 sigi members sing sina maruaina koigi world ki prithvi ki oina GDP sigi apun ma sada marfu manga di koi ki G20 sida yauri hajariba aduga global trade the prithvi ki lewak singa sigi amaga lalol itik tawna ba sigi saruk sina masigi chang sina over 75% haire aduga haiba si malem gi world ki apun ma missing sigi saruk thokbe saru ni di hojigi G20 sida koi yauri bna hajariba adu skasai lebak sing du de takpire aduga tongan ba organization khara aduga lebak atopa member na tabusu barton toraga masidi yaubina ba na hairi adu karam ba lebak sing si barton togre aduga karam ba organization sing yaubi gedori aduga yagodo ba organization sing aduna loropa yaba role sing se khuda moina World Bank yauraka dori sugumba organization singina kari role loropa yaba ge haibu su sorakpa khachang thambi hoi huji phawgi na khoina koi phangjaba koi gi information ki matung inadi koi gi huji ki barton tau khraba invite tau khraba lebak sing adugi manung da kitang panjage adu di Spain lere adigi Singapore Mauritius adigi United Arab Emirates Oman adigi Bangladesh amsu Egypt singba yauri hajariba masigi su matakta hojiki khoigi International Monetary Fund IMF lere adagi United Nations adagi Asian Development Bank haibun singba sigi institution kanoma am sing si loina baton tawkra hajariba aduna haiba hojiki India na yumbu oiduna pangthokadoriba adagi G20 gi mifam se summit se maroina
Delhi gi khoi gi Pragati Maidan da sahi sigi September 9 dagina 10 bo pangthokani haibagi khoi pausu phangji mapung oina World Bank International Monetary Fund aduga Asian Development Bank ana khoi gi financial institute ahum ko yauri khoi gi invitation du da hoi asai atei du di laibak sing du gi leader sing chingba sing atei mari le na sing lakcharaga su bank ka mari le na financial institution ahum especially batol do je masi gi oithokpa yaba masi gi kanaba masi kai dang da barton torino abdu khatil thambi ba aina khanjaba aigi wakalon de huziki hariba Central Bank sing maming leiraba dugumba bank sing sigi governor sing sigi maruina baton tori sigidi oibeya ba maram de haijab tare ko masi leiriba G20 de yauriba leibak sing sigi sel thumgi huji acho mayunari haijariba sel thumgi phibam phadaba economic meltdown torpa sigum maya mama mayugdna leiriba posting ase khitang khoigi thingba yanabagi khoigi action oriented program khara paikhalak da male maramaduna hairiba miyeng sidi yenga kanda sigum makalgi yamna top leaders sing maroina Central Bank ki maroiba misak sing governor sing si baton tawbani haina ai logje hoi khoigi World Bank gumba International Monetary Fund gumba Development Bank gumba sinda asagi leibak mayam sigi tangai phadaba sothori ba khoi underdeveloped haigadra developing haigadra saukhat pa mapung phadri leibak sing tugi saukhat na ba khona bada sel thungi mateng pangbi bani haina thabi ba yam nuai jai khoi G20 si hojikti achauba force ma oire khoi hojik chasu thambi gre Maliangi trade si 75% sina control tawi aduga economy sina 85% tawi aduga world population ji 66% habidi 1/3 of the population si cover tawi ana thambire ada masi si kari kamdona akogi kamaina masi haurakibano kari mai pandam mama G20 ana ma semai je masi kari degi semakibano kamdona semakbuno habdu ka kajitang thambi hoi masigi G20 horukibaki wari se sorok panbata ragadi lisingam nga sapan marpudrama panda suppose 1999 sidai da matam adoida America gi President George Bush na palinge matam da hijau tare Asia gi lebak sing sidai da asuki matik sel to gi film se yam shoki hajari maraduna marmor kanda koi gi haiba country sing sidai da koi gi financial crisis to hariba financial crisis to madu koigi kap to wahigatra madu koigi thingnana bagi natraga madu de hana recover tongnana bagi ko madu gi phibam du yenga kanda masidi koi finance minister sing maruina Asian leibak sing sigi finance minister sing sigi apunba warek amana G20 si chemda yadre haibigi wakalonda tawraga G20 semgina hajariba adaga masigi G20 gi yana first meeting of G20 si masikrai da pangaya koigi Washington DC America gi Washington DC da phame madugi matungdagi de amu koigi G20 se amuk hena further expansion tawgi tangai phadabu so dum la hajariba aduna marmor kanda nomo gi hariba platform si sum makhata na pakthok changtore aduna 2009 da de amu world gi losing sina G20 se koi malem gi khwaidagi inakunba amsung sakti leiba leibak singi apunba mifam koi gi group am or ma GIH masigi mood replace to ge hajariba aduna hairiba phibam singsi matamdu da laikiba economic crisis dagi fallout mayam lai mayam tu ye kan da G20 si sem bagi tai phadab lai da bagi intention da madu wakal ne sem ki ne hajani hojik thambe ki ba koi gi G20 si expansion gi mathau tare hairisi magi tawgadaba thabakta expansion tawbudu oigadoribra natragana kogi member countries si masing hengalhanbagi mathau ta hena khalaga expansion si tangai fadina lobibra karam makhal gi expansion no adum daga kitang santona thambiram expansion si maruina huji thengnari ba prithvi gi laibak sing sidai da maruina thengnari problem ma amam lei hajariba climate change gi boiro economic crisis se del tawna na bagi oiro sigi mapibam mayam sing yenga kanda koi gi maroina member countries sing sigi marakta expansion chu taw gani habigi thajabu su lei hoi ta sengbadi koi gi G20 si hujite su thambi ki ba Asia gi lebak sing sigi financial fallout lakpadagi
madu examine taunanaba Hoi. yengi haibaji magi first objective haiba tare first objective si adu wajibnina haujikti madudagi henba tonganba agenda mayam ama yaudaba yaraktre haibado phibam lakpadi expansion si aina khanjabada maduda kharian emphasis pibra natraga di G20 haiba potsi ngasai thambibada lebak kunga lebak trampanga European unga kun haibanina G20 haiba potsi di lengdana adum legedaba mali sum ai khanjabani ko G20 di lengdana legedaba mali adu expansion si in terms of magi work allocation haiba tare ngasai hujiktu thambiriba kogi kenogi environment gi degi ati tongan dongan ba financial crisis kakte na taba issues and problems mayam se ban hujikte su koi lan gi kari mayam thambiri na samna koi ge Eastern Europe ta koi ge Russian Ukraine war lere adigi handak ta su koi ge the last sahi hogi ba sahi ani sing batung da koi na thengnari ba post pandemic COVID-19 gi follow koi ge awa ba sai thing mayam su mayok na ri haijari ba sigumba problem mayam sing issue mayam sing sim address tawnabagi damakta aidi agenda se pakthok te ate tangai fadana pakthok chok taba yadabagi phibam lai haijari hoi yam no ai khoi G20 si khoi sahi khudingi khoi presidency si hongdana khoi mafam khuding da mifam je dum pangtok tan lai haugi ba 2022 da Indonesia dia khoi mai konung bali da Indonesia na presidency wadana mifam bangtokre aduga mathangi sahidana Brazil da amuk Brazil na presidency wara pangtokodori chali ba sahi dana India na pangthoi masida sahi khudingi koigi thim mamam koigi kari hai tare kumsi di sigi hiram jere khanasi kumsi na sidi da koi target tawji haibana simasi amama main idea main objective amama thamaga mifam je pangthoi ado India na yumbu oiba kumsi gi sahi sigi main objective natraga main theme si kari de yumbam morga meeting si pangthok ka dori no madum daga khachitang thambe oi haijage handaki akoi gi Bharat na yumbu oidna pangthok ka dori ba G20 summit sigi yam akoi gi theme haijab targa de samna one world one family amsu one future haibna haijage masi akoi gi Hindi da Vasudeva Kutumbakam sodum hai maroina Vasudeva Kutumbakam si maro koi gi Upanishad gi longthok sodum hai aduna masina taidi ngasi malem da leiriba prithvi da leiriba koi gi tongan miyoi kalup sing si amata manadi haijari se sakta yenga su kuchu da degi sakcha yutakta pije sakcha da lining da tongan ba koi gi khena banga tane haijari siguma mayam prithvi gi oina malem gi mi sing se khena jaraga su koi gi sakta degi kuchu da jata everything loin khena jaraga su prithvi da leiriba miyam sing se amatani one world ni prithvi se amatani adegi imung amatani adegi tungda oirakadawa phibam su amatani haibigi wakalonda ki samjamna haibda sokhat koigi ngasi malem gi leibak sing se sokhat laba leibak haibamga developed countries haibamga developing countries haibam ani thona dum lei haijariba developing countries amsung underdeveloped countries su leiribni leiriba leibak sing se amatoina streamline torga akoi punamak se nungai minadaba yate sokhat minadaba yate phagat minadaba yate haibigi intention da lowba adugumba Bharat ki India na yumbu oidna pangthokadaba theme je aduna haijariba one world one family and one future hoi koi imung amada leiba mi singsi nupa nupi angang ahal tongan ba mayam am lei aduga moi gi hainabi satnabi aduga magi lijat sajasu sab manade sumaina tawdna malem gi tongan ba lebak sing da leriba tongan ba kanglup ki mioi sing tongan ba lining chatpa tongan ba chinjak khai dra khoi food habit leiba pije chaksa manada ba mayam si manada na sumchat khraga manada na loisalaga di akhoi gi future ji hayeng afabal la oi masi punamak imung amada leriba mipung khudima sak chare khoi gi sara si punna jamina ba sara hele punna henmina ba punna nungai mina ba haibaduna khoi hayeng nungai ba punsi mu oirkani haibagi wakalonda khoi gi sahi sigi thimji thambani haina takpi ba yam nungai jai aduga India na khoi gi yumbu oi ba haiba tare khoi gi presidency ju oi ba khoi mifam asida khoi gi India na thamiba khoi gi objective khara India gi priority khara haib tare si khara sulai khoi gi green development climate finance
aduga lifestyle and environment samna life ana su khangi aduga accelerated inclusive and resilient growth accelerating progress on sustainable development goals technological transformation and a digital public infrastructure multilateral institution for 21st century having chingba agenda mayam su thambi India gi priority ona singai di tawning heba sinataba topa women led development haidana masu dum thammi ada sigi mathakta tongan tongan ba India no hoji khalisi war and the terrorism haibasi yamna maru iba issue ne na law ana war and the terrorism jina maru moraga koigi maliam se da hoji hoji khudong cha da ba awaba mayam ama thinari ba mayam se koigi mayok na ba yana na ba Indiana masidida khara khona bagi mami sutai auna Indiana presidency oi basidida masugumba khudong chaba khara launa ba khona basi koigi presidency oi bagi koigi agenda setting to bai tare go madugi tanja dune na ai khali masidida koi tongan tongan ba khana ba ya ba Indiana pukhalam gani na khanba natraga phutkare na khangbi ba area mayam amasu aina habida chithabasu yarongani khali madu mayam do khajitang supplement toroga ataba singchita khajitang mit nakung oina ba thambiramba yabra khitang tham masigi agenda mayam singsi Indiana set togadore tau basu dum hora bazani masigi manung da maroina lol itik business adagi science adagi youth mayam singsi problem sing adagi amuk startup haitare sugumba entrepreneurship ki karikra pot mayam singsi masi phaganam ki damta apunba akogi suppose handaki sahi state sahi amarom supna pangthok kadore ba satha kadore ba akogi Indiana president oi duna pangthok kadore ba sigi summit sigi mas suru amon haitare masi lebak sigi tongan tongan ma bapam kya so akogi meeting kya pangthok kadore haijari ba aduna maruina hujiki leiriba phibam sing asi thengnana bagi damak Bharatna achouba akoigi kano mayam ama series of meetings mayam ama India gi tongan ba mafam da suppose moin haibde India gi all states of the country amana union territory mapan ching India gi su akoigi north east ta Guwahati na host oraga akoigi Manipur yauna tongan no state sing chita meeting macha haigadra akoigi saru khara pangthok koi thorang ma su tawri Imphal da su alega moirang su pangthok no ban hoji yam kanna Manipur lengan su siam sabagi mami su tai even Nagaland gi hornbill festival da su sina takpadi koi G20 summit ki mapung oi ba mifam September 9 amasung 10 da pangthok tringe gi mangjong na khoi tongan ba representative sing aduga khoi minister sing yawba mi pham macha haiba tare khoi apun ban na ba mi pham macha ji hoji pok da almost 149 gi pangthok re na tai aruga chani ga yankhai humpu punna pangthok matung da apun ba mi pham du budi khoi gi pragati medal da asai makok da thambi gi bedo pragati medal da pangthok ga ngasai whole country mayam du gi foreign minister sing and the finance minister sing mari lena ba mayam ama aduga world bank gi aduga international monetary fund gi asian development fund gi mutual aduga ate mayam du yauna almost 1 lakh people gumba hai saru yarga pangthok ni haibu da apun mami pham du ogini mamang da apun mami pham du da khana na ba koi agenda macha khanaraga agenda sing du gi apun ba maru potuna G20 summit sigi final meeting da lakadabane hoji aina thamjagi ba akhoi India gi priority khare du hoji ki meeting macha mayam du khanaraga madu gi kari paikhat pa yai kari tobu yai habdo se no khak dini ka pangthok po meeting du da whole agenda mayam si loina mak warep lawraga loina mak madu gi afafata nei na biding ngamoi da banina mangjong na ba meeting mayam du na tawrakani haina ai admaina su khalle ara hoji atopa ma in thamjening bana khoi G20 summit si yumbu ibagi kana ba haiba tare si khoi hoji pudi koina agenda setting to buni haiba du budi sora forma khoi khangya ada masidai de India na yamna top priority khara amasu koi tawrungani hana khalle aina mate khara budi panjare ko Ramakanta Sharma su khara thambi atai kari koi to priority sida yawba ya ba khana ba ya ba pot kari leirige du su kachung thambi hoi India na yumbu oi basiki koi de khudong sa ba haigadra opportunity mayam am loba yai hajari ba samna da huji koi de ai hana su mamang du ti panjakre kanu da koi ge Eastern Europe the toiba crisis Russian Ukraine war si hoji phawda
war sigi warution ama war lan lepasu nate adum chathari hajariba sigi situation suma prithvi gi oina globally yengo kanda si achoba issue amane hajariba escalate torpe abagi phibum su dum lay sigi phibum si yenga kanda masi hana G20 ki mifam da pukhalaga masi karbaina thengnaba yagadage haisi bharat ki wisdom da leire India ki prime minister na lawrpa warep ki matungina pangthokadrin hajariba ngasi India ga USSR ga amtang international relations se chorpa mai pet koi yengba ya hajariba bharat ka USSR ga mari si yamna as all ties ne hajariba yam puire mari changnare je somna kanda on the other side koi gi western countries sing si ga su du mari di phayeba adubu India gi di animakta kaishu koi gi de sauya san ai di mating pangsen bu su leite animakta either side amata su leite hajariba aduna bharat kumba yamna neutral oiba masagi independent oiba foreign policy ama lejariba leba sina wail agadi wail ba means masida ta saruk yaraga siguma pibam si koi gi lan si lefan banga maba adegi lan si fazana adu orgadi malem gi thak da bharat si achouba koi gi yamna soft power oiba adugumba yamna shakti leiba yamna shakti leiba harga su yam soft oiba leiba amne hajariba adugumba bharat ki mingset por ninga oiba adugumba situation amukhak se G20 ki befam si dagi lawba yani suma ai sigi highly confident oi hajariba hoi asa si mama da thambi ki ba koi gi terrorism and the war haiba potu da koi Indiana koi agenda setting toraga masi ko hanaba handhanaba se terrorist sing da funding toba handhanaba thingnaba madigi pambai ma lokpa lan jina mangali malan ji tukna bana wakhalo lama saglai se siga mari lena na hojik Ukraine da thoiba Russia ga sokna ba lan si da European gi country sing maroina NATO country sing aduga America ga si achouba finance to lebak sing even madu ga aina haijani na sumaina finance to lebak sing si da finance to gi post lefa lagadi lan si lepkani na khambi bra natraga na koigi Russia da la lepna na ba haiba gi poto dom da chatlaga la lep ka dori bra haiba gi wakhalo na ma jo koida chamam na ba hojik su leba ana G20 bi fam ji da Ukraine gi lanji ga mari le na lork pa ya ba natraga puthok pa ya ba wafam ji kari hena India na puthok pa ya ba wakhalo ji do lebi ge sim da ka kitan bharat ki di am sena da hanad ki dum koigi non aligned countries sing gi marta dum yaudun lak ne jerba ngasi prithvi da thoiba situations crisis me sing ji hojiki si Russian Ukraine war si da India na fazana koigi samsamna matang sida kan to panjage matam kare wang da television channel ma khakta koigi sandorok pa paw gi matungina Prime Minister Narendra Modi na koigi Vladimir Putin Russia gi Rashtrapati sida hojik this is not a era of war hai lan ta matam na te hojik ti koi masen punna sengba chakalaga chokhat mina ga dawni haibna singu mayam sing dialogue tonaraga amaga fazana understanding chila kanda lan gi matam na te lan ai koi da mangali ba dong cha da ba thena li ba wa ba mayam sing ji yengor kanda lan ai se ka su phatte si simsam har da madugi message ama signal to gru na jariba aduna aigi wakal da di ki koi gi dialogue tonaraga lebak amaga gi lusing mo mayam sing punsan na kanda bharat na koi gi mediating role ama lawraga lakpa natraga di ai wakal da di kya kitang thajabati wale adu di chuma aina hoji hangjaningi na hoji ki Ukraine gi wars da koi gi Indiana lohaning ba wari mama smaina torgadi fani hai wakhalo lama di choin lepham te mana nan align movement ni haivire woisu oire aduga koi gi Russia gi president da koi lan sina afaba poroi hojik lan gi matam natte hargadi koi gi lan si lepna na ba appeal to ba ama koi gi European country mayama ma yaure koi gi keno sida jiki G20 sida G20 gi leba trample ma yaure aduga atopa koi gi keno gi UN gi Security Council gi permanent member manga ma yaure adu invitees mayama ma yaure aduga koi permanent host when Spain zu koi Europe ki chakhala wale vaccine manung da mani Spain su dum yauri si mayam si gi mamang da si mayam sina saru ya ba mi pham si da lan si khudak ta lep ka da bani haiba gi ware ma launa na ba Indiana madu
ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯂꯩꯕꯤꯕ꯭ꯔꯥ? ꯍꯣꯏ ꯂꯩꯖꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯍꯥꯟꯅꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯡ ꯐꯦꯛꯁꯟ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯁꯨ ꯑꯄꯤꯜꯁꯤ ꯇꯧꯋꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯄꯤꯜ ꯇꯧꯕ ꯃꯇꯝꯁꯤꯗꯩꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯀꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯣꯏꯅ ꯐꯖꯅ ꯋꯥꯏꯗꯂꯤ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕꯅꯤꯅ ꯏꯟꯗꯤꯌꯥꯅ ꯍꯥꯏꯕꯗ ꯇꯥꯕꯤꯒꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯈꯟꯖꯩ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ G20 ꯁꯃꯤꯠꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯅꯅꯕ ꯏꯟꯗꯤꯌꯥꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ 34ꯅꯦ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯃꯦꯝꯕꯔꯁꯤꯡꯗꯨꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯇꯤꯁ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃꯅꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁꯅꯦ ꯄꯨꯟꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯒꯗꯤ ꯔꯁꯤꯌꯥꯁꯨ G20 ꯁꯃꯤꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯃꯗꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅꯕꯨꯗꯤ ꯈꯜꯂꯤ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯚꯦꯇꯣ ꯄꯋꯥꯔ ꯂꯩꯕ ꯂꯩꯕꯥꯛ 5 ꯄꯔꯃꯅꯦꯟ ꯃꯦꯝꯕꯔ 5ꯁꯤꯅ ꯑꯃꯅ ꯚꯦꯇꯣ ꯍꯦꯛ ꯇꯧꯕꯗ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯕ ꯉꯝꯗꯕꯅꯤꯅ G20 ꯁꯃꯤꯠꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯃꯦꯝꯕꯔ 5ꯗꯨ ꯄꯨꯟꯅ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯋꯥꯔꯦꯞꯁꯤ ꯂꯧꯕ ꯌꯥꯔꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯤꯕ G20 ꯁꯃꯤꯠꯁꯤꯒꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯁꯤ ꯂꯣꯏꯁꯤꯜꯍꯟꯅꯕꯗ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯄꯣꯠꯁꯤ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯄ ꯑꯁꯤꯅ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯕ ꯑꯗꯨꯒ ꯆꯤꯜꯂꯤꯉꯩꯒꯤ ꯇꯥꯂꯛꯁꯤꯗꯩꯗ ꯍꯟꯗꯛꯇ ꯆꯤꯅꯥꯒꯤ ꯕꯦꯂꯨꯟ ꯑꯃ US ꯏꯌꯥꯔ ꯁ꯭ꯄꯦꯁꯇ ꯆꯪꯉꯨꯕꯒꯤ ꯀꯥꯞꯊꯈꯤꯕ ꯑꯗꯒꯤ ꯆꯤꯅꯥꯅ ꯇꯥꯏꯋꯥꯟꯗ ꯊ꯭ꯔꯦꯠ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ G20 ꯁꯃꯤꯠꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯁꯤꯗ ꯏꯊꯤꯜ ꯄꯤꯔꯒ ꯏꯟꯗꯤꯌꯥꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯃꯔꯝꯗꯤ ꯃꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯉꯩ ꯃꯇꯝꯁꯤꯗꯩꯗ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅ G20ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯈꯤꯇꯪ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨ ꯀ꯭ꯔꯤꯇꯤꯀꯦꯜꯗꯤ ꯑꯣꯏ ꯑꯗꯨ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯋꯥꯒꯅꯤ ꯈꯜꯂꯤ ꯍꯣꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ G20ꯁꯤ ꯑꯩꯈꯣꯏꯒꯤ G20ꯁꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯊꯝꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏ ꯈꯟꯅꯔꯒ ꯃꯗꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯁꯇ 2016 ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯗ ꯌꯥꯅꯈꯤꯕ ꯋꯥꯔꯣꯜꯁꯤ ꯏꯟꯗꯤꯌꯥꯒꯨꯝꯕ ꯆꯥꯎꯈꯠꯄ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕꯩ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ G20ꯒꯤ ꯄꯥꯔꯠ ꯑꯣꯐ ꯗꯤ ꯑꯦꯖꯦꯟꯗꯥ ꯃꯁꯤ ꯁꯣꯏꯗꯅ ꯈꯟꯅꯒꯅꯦꯅ ꯈꯜꯂꯤ ꯍꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯃꯁꯤ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕꯁꯤ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯑꯒꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯥꯎꯔꯥꯛꯄ ꯈꯖꯤꯛꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ? ꯍꯣꯏ 2016ꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯧꯈꯤꯕ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯇꯥꯔꯦ ꯌꯥꯅꯈꯤꯕꯗꯣ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯇꯩ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯐꯒꯠꯍꯟꯒꯗꯕꯅꯤ ꯑꯗꯒꯤ ꯂꯥꯏꯔꯕ ꯀꯣꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯒꯤ ꯋꯥꯔꯦꯞ ꯑꯃꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯋꯥꯔꯦꯞꯁꯤ ꯑꯩꯍꯥꯛꯀꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯦꯛꯁꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯤꯇꯤꯁꯤꯡꯗ ꯍꯥꯏꯔꯤꯁꯤ ꯀꯥꯟꯅꯒꯗꯧꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗ ꯀꯗꯥꯏꯗꯅ ꯑꯍꯣꯕ ꯑꯗꯨꯒ ꯌꯥꯗꯕ ꯍꯦꯛꯇ ꯌꯥꯎꯔꯤꯕ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯄꯥꯡꯊꯣꯛꯄꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯏꯟꯚꯣꯜꯃꯦꯟ ꯑꯃ ꯃꯊꯧ ꯇꯥꯔꯛꯑꯦꯕ ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯏꯟꯚꯣꯜꯃꯦꯟꯗꯨ ꯏꯟꯗꯤꯌꯥꯒꯨꯝꯕ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ G20 ꯁꯃꯤꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯇꯧꯕꯤꯅꯕ ꯋꯥꯔꯜ ꯕꯦꯡꯛ ꯌꯥꯎꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯣꯅꯤꯇꯔꯤ ꯐꯟ ꯌꯥꯎꯔꯦ ꯑꯦꯁꯤꯌꯥꯟ ꯗꯤꯕꯂꯞꯃꯦꯟ ꯕꯦꯡꯛ ꯌꯥꯎꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯏꯟꯗꯤꯌꯥꯅ ꯂꯧꯍꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯒ ꯊꯝꯕꯤ ꯍꯣꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯀꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯦꯇꯔꯁꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇꯥꯛꯄꯤꯔꯤꯕ ꯍꯪꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯩ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ G20 ꯁꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ G20 ꯁꯃꯤꯠ ꯏꯟꯗꯤꯌꯥꯅ ꯍꯣꯁ ꯑꯣꯏꯔꯒ ꯄ꯭ꯔesidency ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯝꯕꯤꯔꯝꯗꯅ ꯃꯤꯌꯥꯝꯗ
ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯔꯥꯃꯥꯀꯥꯟꯇ ꯁꯔꯃ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ